Hi, welcome back to my channel. Ngasi akoi sigi video sida aina discuss tawtise planning and marking of eyelid surgery ne. Planning and marking haibidi kaino haibda koina eyelid surgery tawus mi amaga tawuda chap manana tawwa natte yamna personalized discussion ama tawi mi duna kai pami akoina kai chana gani na khalli mangonda kamain tawuna phagani mana pami but pikna chawna pakna khuzalaga corner da sign tawwa si se magi condition du yengaga eyelid to kamain tawi skin extra yawbra chondharakbra fat yawa manbra mandabra adagi mit to thabra pabra corner skin tight oibra oidabra eyebrow ki height kyam lay si myam je yengaga mana pami myam do chana gadra haibudo akoina discuss tawraga plan tawba ma changi adudo akoina mi amada tawba marking do chap manaba marking do mi amada tawsalena khalase same way of operation eyelid operation to was it same way the mi khudi makta tawsalaga di mi tara da ani hum da phajabi ai but remaining mi khalda di chana roi moida pakcha roi aduna yam personalized mi duga chana naba same gadabani adubu for example sambru ama leng khalase natraga soaga tatleng khalase si mi ga amaga akoina nangi je coin phochige nangi je du tawje main hangningai kem leite sambru di lautho oni phochalani tat pam pham da koina phochan bi ne sida personalized over leite mi amaga asokpa sambru lautho pa chap managani but eyelid surgery da di yam personalized discussion and planning changi so sigi personalized discussion and planning je mi ayam banadi khangde eyelid surgery to boje just lani mitup sembio harni mui kem khan da bida dum mitup sembiro ana khan bayawi but aina taksaning is kaino haibada akoina pick na semba yai khar pak han bayai khar chaw han bayai khar kuchal han bayai adudagi khar pada han bayai chaw han bayai adudagi inner corner da khar pak han bayai khar pick han bayai adudagi sida inner corner da sigi skin tight oiba mi ayam bada yauri je apicanthal fold haina asi je yam tight oiga de asi thugai bayai sumaina yam modify to we have a procedure ne eyelid surgery have je mi amaga hekta chap manaba same step same procedure taraga daw yengadaba procedure na tesi je so planning ama changi so planning to bose koina operation ka da pusallaga hidaka kaptri kanda tawgadabane hidaka kaptri kan ke dawi skin do jar pom khale suk pa am pham je suk pak thorakani millimeter ani humar je millimeter manga taruk on gini aduna adu kada di akoina nap on ba khot par reliable oide aduna adu gi do tawdri kanda akoina hana pre-operative planning and marking tawi marker ama lauraga yam fine tip marker am lauraga measurement tawnaba scale ki type compass ki type ta caliper kawe aduduna millimeter on laga side kyam ohenjige inner corner kyam ohenjige mayai wide kyam ohenjige skin lothopa kyam ohenjige eyebrow dagi kyam far away somga manabara kupna measurements lauraga adudagi okay eyelash tagi eyebrow hawgi somgi height man somgi ga manadabi ai somjina 20 mm oiga somjina 22 mm oibi ai adu kamaina mananaba adjust tawjige khochige kaina ga yamna kuppa planning and marking to badaka oi adu si swain to process ama lay behind the scenes process ama lay hekta la aga photo kapaga operation tawga mi khudima hekta tok aina phaja thorak natte adu mana na operation tawus natte man aduga chana na ba tawnabadamakta akoina marking tawbose kamain tawi habado adu utnaba makhataba video ama yauri second khalega utlani adugi video to 3-4 minutes hangmane aina kitang tuzannaba speed up tawraga 3x ta music khar hapaga thambane and lower akanda aina kamaina marking tawi do adugi photo ama ucharakani si just me amagi example ne mi khudimakta tawi and mi khudingi marking khetnei skin lokthok size khetnei skin lokthok tawi yawi just simply le laga tawi yawi height khetnei inner corner height khetnei outer corner height khetnei amain tawraga mi duga chana no sum semakpada different variety learning khoi marking styles se so adugi video te yingminasi and please enjoy and mathangi video da mung thengna ase thank you